ꯑꯗꯣ ꯅꯪꯗꯣ 78 kg ꯗꯒꯤꯅꯦꯀꯣ 69 ꯀꯣ 58 59 ꯑꯣꯏꯔꯤꯌꯦ 59 kg ꯑꯣꯏꯈ꯭ꯔꯤꯁꯦ ꯀꯝꯗꯧꯅ ꯀꯃꯥꯏꯅ ꯑꯣꯏꯈ꯭ꯔꯤꯅꯣ ꯑꯝꯇ ꯁꯦꯌꯔ ꯇꯧꯁꯦ ꯃꯌꯥꯝ ꯑꯩꯅ ꯅꯣꯏꯈꯤꯕꯒꯤ ꯋꯥꯁꯦ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯩ ꯏꯁꯥꯗꯕꯨ ꯇꯥꯛꯑꯝꯗꯅ ꯈꯪꯍꯧꯗꯅ ꯑꯩꯁꯤ ꯌꯥꯝꯅ ꯅꯣꯏꯈꯤꯕꯀꯣ ꯍꯦꯜꯂꯣ ꯒꯥꯏꯁ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯃꯥꯡ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯕ ꯀꯥꯟꯗꯀꯣ ꯏꯅꯥꯎꯕꯤꯒꯤ ꯑꯩꯅ ꯐꯣꯇꯣ ꯈꯔꯒ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯒꯤ ꯐꯣꯇꯣ ꯈꯔ ꯁꯦꯌꯔ ꯇꯧꯕꯅꯦꯕꯀꯣ ꯑꯗ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯀꯪꯉꯛꯏꯅꯣ ꯀꯝꯗꯧꯅ ꯀꯪꯉꯛꯏꯅꯣꯅ ꯍꯪꯉꯦꯕꯀꯣ ꯑꯗꯣ ꯏꯅꯥꯎꯄꯤꯗꯒꯤ ꯈꯪꯃꯤꯟꯅꯁꯦ ꯃꯥꯁꯦ ꯀꯃꯥꯏꯅ ꯀꯪꯒ꯭ꯔꯤꯅꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖ ꯊꯣꯛꯈꯤꯕꯀꯣ ꯋꯥꯔꯤ ꯃꯁꯛꯁꯦ ꯅꯪ ꯊꯥꯏꯅꯒꯤꯗꯣ ꯍꯥꯏꯔꯨꯔꯗꯤ ꯃꯌꯥꯝ ꯌꯦꯡꯕꯤꯗꯕꯁꯤꯡꯁꯨꯀꯣ ꯃꯌꯥꯝ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯄꯝꯒꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯐꯣꯇꯣ ꯊꯥꯏꯅꯒꯤ ꯐꯣꯇꯣ ꯈꯔ ꯁꯦꯌꯔ ꯇꯧꯕꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯑꯣꯟꯊꯣꯔꯛꯄꯗꯣ ꯑꯗꯨꯒꯤꯁꯨ ꯁꯦꯌꯔ ꯇꯧꯕꯅꯦ ꯑꯗꯣ ꯅꯪꯗꯣ 78 kg ꯗꯒꯤꯅꯦꯀോ 69 ꯀꯣ 58 59 ꯑꯣꯏꯔꯤꯌꯦ 59 kg ꯑꯣꯏꯈ꯭ꯔꯤꯁꯦ ꯀꯝꯗꯧꯅ ꯀꯃꯥꯏꯅ ꯑꯣꯏꯈ꯭ꯔꯤꯅꯣ ꯑꯝꯇ ꯁꯦꯌꯔ ꯇꯧꯁꯦ ꯑꯩꯅ ꯀꯪꯈꯤꯕꯒꯤ ꯃꯇꯥꯡꯁꯦ ꯈꯔ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯃꯦꯝ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯗꯤ ꯀꯣꯔꯣꯅꯥ ꯂꯩꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯁ꯭ꯀꯨꯜꯁꯨ ꯀꯥꯗ꯭ꯔꯦ ꯑꯗꯨꯒ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯑꯗꯨ ꯏꯁꯥꯁꯦ ꯑꯗꯨꯝ ꯕꯣꯔꯤꯡ ꯆꯨꯔꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯌꯨꯝꯗꯨꯗ ꯍꯥꯏꯗꯤ ꯑꯦꯛꯁꯔꯁꯥꯏꯁꯀꯨꯝꯕ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯈꯔꯁꯨ ꯌꯦꯡꯉꯦ ꯑꯗꯨꯒ ꯖꯨꯝꯕꯥꯁꯨ ꯈꯔ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯑꯃ ꯆꯣꯡꯉꯦ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯆꯣꯡꯉꯦꯕꯀꯣ ꯑꯗꯣ ꯑꯗꯨꯗ ꯆꯣꯡꯕꯁꯨ ꯅꯠꯇꯅ ꯍꯥꯏꯗꯤ ꯑꯩꯁꯦ ꯋꯥꯛꯀꯤꯡ ꯑꯣꯏꯔꯁꯨ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯆꯠꯊꯣꯛꯑꯦꯕ ꯍꯥꯏꯗꯤ ꯌꯨꯝꯗ ꯁꯨꯝ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯈꯤꯕꯒꯤꯀꯣ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯗ ꯇꯟꯕꯒꯤ ꯑꯩꯗꯣ ꯑꯗꯨꯝ ꯋꯥꯛꯀꯤꯡ ꯀꯩꯀꯥ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯃꯁꯦꯟ ꯑꯗꯨꯝ ꯍꯧꯅꯔꯒ ꯑꯗꯨꯝ ꯋꯥꯛꯀꯤꯡ ꯑꯗꯨꯝ ꯆꯠꯆꯩꯌꯦꯕꯀꯣ ꯑꯩꯗꯣ ꯑꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯍꯟꯊꯕ ꯍꯧꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯆꯥꯕꯗꯨꯁꯨ ꯍꯥꯏꯗꯤ ꯍꯥꯟꯅ ꯆꯥꯕꯗꯧꯅꯗꯤ ꯃꯌꯥꯝꯗꯤ ꯆꯥꯁꯤꯟꯗ꯭ꯔꯦꯕ ꯑꯩꯗꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯪꯕꯗ ꯄꯥꯝꯕꯅꯤꯅꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯆꯥꯔꯁꯨ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯥꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯩꯒ ꯈꯔ ꯆꯥꯟꯅꯗꯧꯕ ꯏꯁꯥꯒ ꯆꯥꯟꯅꯗꯧꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯆꯥꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯖꯩꯌꯦꯕ ꯑꯩꯁꯦ ꯌꯥꯔꯣ ꯑꯁꯤ ꯍꯥꯏꯔꯗꯤ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯗꯥꯟꯁꯁꯨ ꯌꯥꯝ ꯇꯧꯔꯤꯗꯤ ꯅꯨꯡꯗꯥꯡꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯅ ꯑꯗꯨ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯗꯥꯟꯁꯒꯨꯝꯕ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯒ ꯔꯤꯜꯁꯒꯨꯝꯕ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯑꯩ ꯑꯗꯨꯝ ꯅꯝꯃꯦꯕꯀꯣ ꯑꯗꯨꯒꯅꯦ ꯅꯪꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯪ ꯇꯥꯔꯗꯤ ꯅꯪ ꯊꯥꯎ ꯑꯗꯨꯝ ꯆꯥꯔꯗꯤ ꯀꯪꯒꯗ꯭ꯔꯣ ꯀꯪꯉꯣꯏ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯑꯗꯨꯝ ꯆꯥꯔꯗꯤ ꯁꯨꯛꯀꯪ ꯀꯪꯉꯣꯏꯕ ꯍꯥꯏꯗꯤ ꯊꯥꯎ ꯃꯌꯥꯝ ꯆꯥꯔꯗꯤꯀꯣ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛꯄꯨꯗꯤ ꯆꯥꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤꯀꯣ ꯃꯌꯥꯝ ꯀꯥꯡꯁꯣꯏ ꯌꯥꯝ ꯆꯥꯏꯌꯦꯕꯀꯣ ꯀꯥꯡꯁꯣꯏ ꯏꯔꯣꯝꯕꯒꯁꯤꯅ ꯂꯣꯏꯖꯔꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯏꯟꯁꯥꯡꯁꯦ ꯀꯥꯡꯁꯣꯏ ꯏꯔꯣꯝꯕ ꯌꯦꯟ ꯊꯣꯡꯕꯒꯁꯦ ꯊꯥꯗꯒ ꯑꯃꯨꯔꯛꯇꯪ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯆꯥꯏꯌꯦꯕꯀꯣ ꯑꯍꯥꯎꯕꯁꯦ ꯌꯥꯝ ꯇꯣꯏ ꯆꯥꯗꯦ ꯀꯥꯡꯁꯣꯏꯒ ꯏꯔꯣꯟꯕꯒꯗ ꯌꯥꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯗꯨꯗꯒꯤꯁꯨ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯀꯪꯈ꯭ꯔꯤꯗꯅ ꯖꯔ ꯂꯥꯎ ꯀꯪꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯁꯛꯁꯨ ꯍꯦꯛꯇ ꯐꯖꯒ ꯑꯗꯨ ꯍꯥꯏꯔꯅꯨ ꯄꯛꯇꯦ ꯀꯩꯒꯤ ꯐꯖꯅ ꯐꯖꯩ ꯍꯥꯏꯔꯗꯤ ꯖꯔ ꯍꯟꯊꯈ꯭ꯔꯦꯕꯀꯣ ꯃꯥꯗꯣ ꯃꯌꯥꯝ ꯑꯩꯅ ꯅꯣꯏꯈꯤꯕꯒꯤ ꯋꯥꯁꯦ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯩꯁꯦ ꯀ꯭ꯂꯥꯁ ꯀꯩꯅꯣ ꯀꯗꯥꯏꯗ ꯀ꯭ꯂꯥꯁ 8 9 10 ꯑꯩ ꯄꯤꯉꯥꯏꯗꯧꯅꯀꯣ ꯀ꯭ꯂꯥꯁ 10 ꯐꯧꯁꯦ ꯑꯩꯁꯦ ꯌꯥꯝ ꯀꯪꯉꯝꯃꯦ ꯋꯦꯠꯁꯦ 45 to 50 ꯀꯣ 50ꯗꯤ ꯁꯨꯡꯌꯧ ꯌꯧꯗꯦ 47 48 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯕ ꯍꯧꯔꯛꯄꯗꯒꯤ ꯍꯦꯛꯇ ꯕꯛ ꯂꯥꯎꯅ ꯍꯦꯛꯇ ꯈꯪꯍꯧꯗꯅ ꯏꯁꯥꯗꯕꯨ ꯇꯥꯛꯑꯝꯗꯅ ꯈꯪꯍꯧꯗꯅ ꯑꯩꯁꯤ ꯌꯥꯝꯅ ꯅꯣꯏꯈꯤꯕꯀꯣ ꯑꯩꯅ ꯌꯥꯝ ꯅꯣꯏꯈ꯭ꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯌꯥꯝ ꯍꯥꯏꯖꯔꯛꯑꯒꯦꯕꯀꯣ ꯌꯥꯝ ꯅꯣꯏꯈ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯁꯦ ꯆꯥꯛꯁꯦ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯐꯩꯖꯨꯞ ꯆꯪꯉ ꯇꯨꯝꯕꯀꯣ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯗꯦꯕꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯥꯛꯁꯦ ꯏꯅꯥꯎꯄꯤꯅꯁꯨ ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯦꯕꯀꯣ ꯑꯌꯨꯛꯁꯨ ꯅꯨꯡꯗꯥꯡꯁꯨ ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯦ ꯀꯣꯜꯂꯤꯛ ꯐꯦꯡꯕꯩꯅ ꯑꯩꯒꯤ ꯊꯕꯛ ꯑꯩ ꯁꯔꯨꯛꯅꯦꯕ ꯀꯣꯜꯂꯤꯛ ꯐꯦꯡꯕꯩꯁꯤꯅ ꯑꯩꯒꯤ ꯁꯔꯨꯛꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯦ ꯑꯌꯨꯛ ꯍꯥꯏꯗꯤ ꯁꯨꯇꯤ ꯂꯩꯕ ꯍꯥꯏꯗꯨ ꯀꯥꯟꯗꯁꯨ ꯀꯣꯔꯣꯅꯥ ꯃꯇꯝ ꯑꯣꯏꯗꯅ ꯑꯗꯨꯅ ꯑꯌꯨꯛꯀꯤꯁꯦ ꯆꯥꯛꯁꯦ ꯍꯦꯛ ꯆꯥꯕ ꯇꯣꯛꯄꯒ ꯍꯦꯛꯇ ꯐꯩꯖꯨꯞꯇ ꯍꯦꯛ ꯆꯣꯡꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯈꯤꯕ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯐꯩꯖꯨꯞꯇ ꯑꯗꯨꯝ ꯆꯣꯡꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯈꯤꯕ ꯑꯗ ꯍꯥꯏꯗꯤ ꯉꯥꯛꯇꯪ ꯍꯥꯏꯗꯤ ꯐꯝꯃ ꯈꯣꯠ ꯑꯗꯨ ꯑꯗꯥ ꯇꯧꯔꯒ ꯂꯩꯗꯧꯗꯣ ꯂꯩꯇꯗꯅ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯗꯨꯝ ꯐꯃꯨꯡ ꯆꯪꯕ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯐꯃꯨꯡ ꯆꯪꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯥꯝꯕꯒꯤꯀꯣ ꯑꯗꯩꯗꯤ
ꯍꯥꯏꯗꯤ ꯗꯨꯀꯥꯟꯗꯗꯤ ꯍꯥꯏꯗꯤ ꯀꯣꯟꯅ ꯀꯩꯅꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯃꯤ ꯃꯅꯨꯡꯗꯁꯨ ꯂꯩꯗꯅ ꯑꯆꯥꯄꯣꯠꯁꯦ ꯑꯁ ꯐꯥꯁ ꯐꯨꯗꯀꯤ ꯑꯆꯥꯄꯣꯠꯇꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯆꯥꯈꯤꯕꯁꯤꯅ ꯆꯧꯕꯨ ꯆꯥꯕꯣ ꯃꯦꯀ꯭ꯔꯣꯅꯤꯕꯨ ꯆꯥꯕꯣ ꯕꯤꯔꯌꯥꯅꯤꯕꯨ ꯆꯥꯕꯣ ꯑꯗꯩꯗꯤ KFC ꯇꯧꯕ ꯆꯥꯕ ꯈꯣꯠꯄ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯆꯥꯕꯁꯤꯗ ꯑꯩꯁꯦ ꯚꯪ ꯂꯥꯎꯅ ꯅꯣꯏꯈ꯭ꯔꯦ ꯅꯣꯏꯕꯕꯨ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯅꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯋꯦꯠꯁꯦ 50ꯒ 7 ꯑꯣꯏꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯒ ꯆꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯋꯦꯠ 57ꯁꯦ ꯍꯥꯏꯗꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯋꯦꯠꯁꯦ 51 ꯂꯩꯒꯗꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯔꯤꯈꯩꯗꯤ ꯑꯗꯨꯝ 48 49 50 ꯑꯗꯨꯃꯥꯏꯅ ꯂꯩꯒꯗꯕꯅꯦꯕ ꯇꯁꯦꯡꯕꯩꯗꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯂꯩꯕ ꯉꯝꯗ꯭ರೆ ꯑꯩ ꯗꯥꯏꯇꯤꯡ ꯐꯅ ꯇꯧꯔꯁꯨ ꯂꯩꯕ ꯉꯝꯗ꯭ರೆ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯗꯥꯏꯇꯤꯡꯁꯦ ꯊꯥ ꯑꯃ ꯇꯧꯔꯨꯅꯤꯊꯥ ꯑꯃꯗꯣ ꯐꯖꯅ ꯇꯧꯋꯦꯕꯀꯣꯊꯥ ꯑꯃ ꯇꯧꯕꯗ ꯀꯩꯅꯣꯁꯦ ꯋꯦꯠꯁꯦ 2-3 ꯑꯗꯨꯝ ꯍꯟꯊꯩꯑꯕꯀꯣ ꯍꯟꯊꯗꯕ ꯅꯠꯇꯦ ꯍꯟꯊꯩꯌꯦꯕꯀꯣ ꯑꯗꯣ 2-3ꯗꯣ ꯑꯩꯅ ꯇꯧꯔꯒꯊꯥ ꯑꯃꯗꯣ ꯑꯩꯅ ꯀꯩꯝ ꯇꯧꯗꯕꯤ ꯂꯩꯔꯦ ꯗꯥꯏꯇꯤꯡ ꯀꯌꯥ ꯐꯖꯅ ꯇꯧꯔꯦꯕꯀꯣ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯑꯩꯗꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯊꯥ ꯑꯃ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯑꯩꯒꯤ ꯏꯁꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯗꯨꯝ ꯇꯧꯕꯗꯒꯤꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯅꯣꯏꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯅꯣꯏꯅꯤꯡꯕꯒꯤ ꯋꯥꯔꯤꯅ ꯀꯪꯕꯒꯤ ꯋꯥꯔꯤꯅ ꯏꯅꯥꯎꯄꯤꯅ ꯂꯤꯔꯦ ꯅꯣꯏꯕꯒꯤ ꯋꯥꯔꯤꯅ ꯑꯩꯅ ꯂꯤꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯁꯨ ꯈꯪꯉꯝꯃꯅꯤ ꯈꯜꯂꯦ ꯃꯥꯅ ꯀꯝꯗꯧꯅ ꯀꯪꯈꯤ ꯍꯥꯏꯕꯗꯣ ꯈꯪꯉꯝꯃꯅꯤ ꯈꯜꯂꯦꯀꯣ ꯅꯪ ꯐꯖꯅ ꯁꯦꯡꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯩ ꯑꯍꯦꯟꯕ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯥ ꯑꯁꯦꯡꯕ ꯀꯩꯝ ꯇꯧꯗꯦ ꯃꯥ ꯖꯤꯝꯕꯨꯗꯤ ꯆꯠꯂꯝꯃꯦꯀꯣ ꯖꯤꯝ ꯆꯠꯄꯗꯣ ꯃꯥ ꯖꯤꯝꯗꯨꯗꯤ ꯀꯩꯅꯣ ꯊꯥ ꯀꯪꯉ ꯑꯃꯅꯤ ꯃꯇꯨꯡꯗ ꯃꯥ ꯏꯅꯥꯎꯄꯤꯅ ꯖꯤꯝ ꯆꯠꯄꯗꯣ ꯀꯪꯉ ꯃꯇꯨꯡꯗꯅꯦ ꯃꯥ ꯆꯠꯂꯤꯗꯣ ꯃꯥꯅ ꯖꯤꯝ ꯆꯠꯂꯤꯁꯦ ꯀꯪꯅꯕ ꯆꯠꯈꯤꯕ ꯅꯠꯇꯦꯕ ꯖꯤꯝ ꯆꯠꯂꯤꯁꯦ ꯆꯠꯅꯤꯡꯕꯩ ꯆꯠꯄꯅꯦꯕ ꯃꯥꯁꯦ ꯍꯥꯏꯗꯤ ꯅꯨꯄꯤꯅꯒ ꯖꯤꯝ ꯁꯥꯟꯅꯕꯗꯣ ꯍꯥꯏꯗꯤ ꯀꯝꯗꯧꯏ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯀꯥꯏꯅ ꯇꯧꯔꯨꯕꯒꯤ ꯑꯗꯨꯝ ꯆꯠꯂꯨꯕꯩ ꯋꯥꯅꯦꯕ ꯖꯤꯝꯗꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯀꯪꯅꯤꯡꯕꯒꯤ ꯆꯠꯄ ꯅꯠꯇꯦꯕ ꯑꯗꯣ ꯖꯤꯝ ꯆꯠꯇ꯭ꯔꯤꯕ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯀꯪꯉ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯆꯥꯕ ꯈꯣꯠꯄꯗ ꯃꯥꯗꯤ ꯌꯥꯝꯅ ꯆꯥꯕꯨꯗꯤ ꯆꯥꯏꯅꯦꯕ ꯆꯥꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯃꯥ ꯆꯥꯏꯌꯦ ꯌꯥꯝ ꯑꯩꯒ ꯑꯗꯨꯝ ꯆꯥꯕ ꯃꯥꯟꯅꯩꯌꯦꯕꯀꯣ ꯆꯥ ꯇꯥꯔꯁꯨ ꯃꯥꯗꯤ ꯗꯥꯟꯁꯄꯨ ꯇꯧꯋꯣ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣꯒꯨꯝꯕ ꯖꯨꯝꯕꯥ ꯀꯩꯀꯥ ꯌꯨꯝꯗ ꯑꯩꯈꯣꯏ ꯁ꯭ꯄꯤꯀꯔ ꯇꯧꯔꯒꯀꯣ ꯆꯣꯡꯕ ꯈꯣꯠꯄ ꯍꯨꯃꯥꯡꯒꯁꯦ ꯍꯦꯛꯇ ꯅꯨꯄꯤ ꯑꯣꯔꯣ ꯍꯨꯃꯥꯡꯒ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨꯅ ꯃꯥꯗꯤ ꯀꯪꯉꯦꯕ ꯑꯗꯨꯒ ꯑꯩꯅ ꯃꯆꯦꯅꯤꯅꯀꯣ ꯑꯩꯅ ꯇꯟꯕꯅꯤꯅꯀꯣ ꯅꯣꯏꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ